ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯤꯂꯣꯡꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯦ ꯍꯧꯖꯤꯛ ꯍꯣꯇꯦꯜꯗꯒꯤ ꯑꯩ ꯆꯦꯛ ꯑꯥꯎꯠ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕ ꯏꯆꯦ ꯑꯃ ꯁꯤꯂꯣꯡꯗ ꯂꯩꯌꯦ ꯃꯥ ꯁꯤꯗ ꯊꯕꯛ ꯇꯧꯔꯒ ꯑꯗꯣ ꯃꯣꯏꯗ ꯂꯟꯆ ꯇꯧꯔꯅꯤ ꯑꯗꯨꯗꯨꯒ ꯑꯩ ꯒꯨꯋꯥꯍꯥꯇꯤ ꯀꯥꯞꯊꯣꯛꯈ꯭ꯔꯅꯤ ꯂꯝꯕꯤꯗ ꯑꯩꯅ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯍꯥꯏꯋꯦꯗꯨꯗ ꯃꯆꯤꯟꯗ ꯁ꯭ꯄꯣꯠ ꯑꯅꯤ ꯂꯩꯌꯦ ꯑꯗꯨꯏ ꯑꯅꯤꯗꯨꯒ ꯌꯦꯡꯉꯅꯤ ꯑꯗꯨꯗꯨꯒ ꯒꯨꯋꯥꯍꯥꯇꯤ ꯑꯃꯨꯛ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯍꯣꯇꯦꯜ ꯃꯦꯒꯥ ꯆꯦꯏꯟꯁꯤꯗ ꯂꯩꯌꯦ ꯑꯩꯈꯣꯏꯅ ꯂꯩꯕ ꯍꯣꯇꯦꯜꯗꯣ ꯁꯤ ꯍꯣꯇꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯣ 1,500ꯅꯦ 1 ꯗꯦ ꯄꯔ ꯅꯥꯏꯠꯇꯀꯣ ꯃꯇꯝ ꯃꯌꯥꯝ ꯐꯪꯕ ꯑꯣꯏꯔꯗꯤ ꯑꯩꯁꯦ ꯆꯤꯔꯥꯄꯨꯟꯖꯤ ꯀꯩꯀꯥꯗꯣ ꯃꯌꯥꯝ ꯆꯠꯂꯨꯕ ꯌꯥꯕꯅꯦꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯇꯣ ꯀꯛꯁꯤꯜꯂꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯣ ꯃꯊꯪ ꯇꯥꯏꯃꯤꯡ ꯆꯥꯕ ꯀꯥꯟꯗ ꯑꯃꯨꯛ ꯃꯌꯥꯝ ꯌꯦꯡꯍꯧꯗꯕ ꯃꯌꯥꯝ ꯖꯒꯥꯁꯤꯡꯁꯦ ꯑꯃꯨꯛ ꯂꯥꯛꯑ ꯌꯦꯡꯖꯔꯒꯦ ꯑꯗꯨꯒ ꯗꯥꯎꯀꯤ ꯂꯦꯛ ꯑꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯂꯦꯛ ꯑꯃ ꯂꯩ ꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 103ꯃꯨꯛ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯨꯋꯥꯍꯥꯇꯤ ꯁꯤꯂꯣꯡ ꯁꯦꯟꯇꯔ ꯄꯣꯏꯟꯠꯁꯦ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏꯔꯦ ꯆꯤꯟꯁꯤꯗ ꯁꯤꯂꯣꯡ ꯁꯦꯟꯇꯔ ꯄꯣꯏꯟꯠꯁꯦ ꯁꯤꯗꯒꯤꯅ 103 ꯀꯤꯂꯣꯃꯤꯇꯔ ꯂꯥꯞꯄꯦ ꯑꯗꯨꯗꯣ ꯄꯨꯡ 3ꯃꯨꯛ ꯆꯪꯉꯦ ꯒꯨꯋꯥꯍꯥꯇꯤ ꯇꯨ ꯁꯤꯂꯣꯡꯒꯤ ꯖꯔꯅꯤꯗꯨꯒꯤ ꯂꯝꯕꯤꯗꯣ ꯗꯤꯁꯇꯦꯟꯁꯇꯣ ꯑꯗꯨꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯤ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯕꯗꯣ ꯃꯇꯝꯗꯣ ꯍꯧꯖꯤꯛ ꯑꯣꯏꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯣꯟꯁꯨꯟ ꯃꯇꯝꯅꯤꯅ ꯍꯧꯖꯤꯛ ꯏꯁꯤꯡꯗꯣ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯣꯏꯕ ꯑꯗꯨꯅ ꯏꯁꯤꯡ ꯀ꯭ꯂꯤꯌꯔ ꯑꯣꯏꯗ꯭ꯔꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯆꯠꯄꯒꯤ ꯀꯩꯝ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯍꯌꯦꯡ ꯑꯩꯅ ꯇꯨꯔꯤꯁ ꯃꯇꯝ ꯑꯣꯏꯕ ꯁꯤꯖꯟꯗ ꯆꯤꯔꯥꯄꯨꯟꯖꯤ ꯀꯩꯀꯥ ꯂꯥꯛꯄ ꯀꯥꯟꯗ ꯃꯐꯝꯗꯣ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯕ꯭ꯂꯣꯛ ꯅꯝꯖꯔꯤꯁꯦ ꯑꯩꯒꯤ ꯄꯤꯕ ꯏꯆꯥ ꯑꯅꯤꯁꯦ ꯂꯣꯏ ꯄꯤꯀꯣ ꯑꯗꯣ ꯃꯃꯥ ꯑꯩꯅ ꯀꯣꯏꯕꯗ ꯃꯣꯏꯁꯨ ꯑꯗꯨꯝꯗꯤ ꯌꯥꯎꯔꯦ ꯍꯌꯦꯡ ꯃꯣꯏꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯌꯦꯡ ꯃꯣꯏꯅ ꯁꯤ ꯖꯒꯥꯗ ꯃꯃꯥ ꯄꯄꯥꯅ ꯄꯨꯕꯤꯔ ꯑꯩꯈꯣꯏꯁꯦ ꯀꯣꯏꯕ ꯄꯨꯕꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯪꯖꯅꯕ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯆꯕꯅꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯑꯩ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯑꯩ ꯁꯨꯝ ꯂꯝꯕꯤꯗ ꯆꯠꯅ ꯐꯖꯕ ꯖꯒꯥ ꯀꯩꯀꯥ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯃꯄꯥꯅ ꯕ꯭ꯔꯦꯛꯐꯥꯁ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯏꯆꯥꯁꯤꯡꯒ ꯆꯥꯃꯤꯟꯅꯔꯤ ꯃꯌꯥꯝ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯏꯆꯦ ꯍꯣꯏꯗ ꯂꯟꯆ ꯆꯥꯕ ꯆꯠꯀꯅꯤꯅ ꯑꯗꯨꯒꯤ ꯑꯩ ꯇꯦꯛꯁꯤ ꯂꯧꯔꯦ ꯑꯗꯣ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯂꯀꯥꯟꯗ ꯑꯃꯨꯛ ꯏꯆꯦ ꯍꯣꯏꯗꯣ ꯚꯤꯗꯤꯑꯣꯗ ꯌꯥꯎꯕ ꯅꯨꯡꯉꯥꯏ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯌꯥꯎꯍꯜꯂꯛꯑꯒꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯅ ꯑꯗꯨꯝ ꯎꯠꯆꯔꯛꯑꯔꯣꯏ ꯏꯆꯦ ꯍꯣꯏꯗ ꯌꯧꯔꯦ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯦ ꯑꯍꯟꯗꯤ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯇꯥꯃꯣꯅꯦ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯃꯁꯛ ꯐꯖꯗ꯭ꯔ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯦ ꯑꯦꯅꯤꯋꯦꯌꯔ ꯆꯠꯄ ꯃꯐꯝꯗ ꯀꯣꯏꯂꯥꯡ ꯂꯥꯡꯕ ꯀꯣꯏꯈꯠ ꯈꯠꯄ ꯅꯨꯄꯥ ꯃꯆꯥꯒꯤ ꯍꯧꯅꯕꯤ ꯑꯣꯏꯔ ꯃꯥꯅꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯌꯦꯟ ꯊꯣꯡꯕ ꯌꯦꯟ ꯉꯧꯕ ꯁꯤꯡꯖꯨ ꯏꯔꯣꯟꯕ ꯑꯁꯤꯅꯆꯤꯡꯕ ꯌꯥꯝ ꯌꯥꯝꯃꯦ ꯉꯥꯏꯈꯣ ꯁꯥꯏ ꯄꯣꯛꯀꯅꯤ ꯁꯤꯐꯝꯂꯣ ꯄꯄꯥꯒ ꯆꯥꯁꯤꯕ ꯁꯥꯒꯩ ꯅꯪꯗꯤ ꯆꯥꯛ ꯆꯥꯎꯔꯅꯨ ꯆꯤꯛꯀꯟ ꯌꯥꯎꯗꯦ ꯆꯥꯛ ꯆꯥꯎꯔꯅꯨꯀꯣ ꯏꯆꯦ ꯍꯣꯏꯗꯅꯦ ꯑꯩ ꯉꯁꯥꯏ ꯆꯥꯛ ꯆꯥꯔꯨꯕ ꯂꯟꯆ ꯆꯥꯅꯤ ꯍꯥꯏꯕꯗꯣ ꯏꯆꯦ ꯃꯣꯏꯔꯥꯡꯗꯩꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯣꯏ ꯆꯥꯛ ꯇꯣꯛꯑꯦ ꯃꯇꯝꯗꯤ ꯌꯥꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯡ ꯈꯣꯡꯎꯞ ꯇꯣꯡꯁꯤꯜꯂꯦ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯥꯛꯑꯦ ꯒꯨꯋꯥꯍꯥꯇꯤ ꯇꯝꯅ ꯑꯃꯨꯛ ꯄꯥꯡꯉꯒꯦ ꯂꯝꯕꯤꯗ ꯎꯃꯤꯌꯝ ꯂꯦꯛꯇꯣ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦ ꯕꯥꯏ ꯕꯥꯏ Bye bye da. Bye bye. Bye. Bye kap tore. Bye yadam. Bye ꯃꯌꯥꯝ ꯎꯃꯤꯌꯝ ꯂꯦꯛ ꯌꯧꯁꯤꯜꯂꯛꯑꯦ ꯃꯌꯥꯝꯅ ꯕꯥꯔꯥꯕꯥꯅꯤ ꯍꯥꯏꯕ ꯖꯒꯥꯗꯨꯅꯦ ꯑꯗꯣ ꯃꯇꯦꯛ ꯑꯃ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯁꯤꯅꯦ ꯕꯥꯔꯥꯕꯥꯅꯤ ꯍꯥꯏꯕꯗꯣ ꯐꯖꯗ꯭ꯔꯥ ꯑꯔꯥꯛꯄ ꯃꯤꯈꯩ ꯂꯣꯏ ꯒꯥꯔꯤ ꯈꯥꯝ ꯌꯦꯡꯅꯔꯤꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯚ꯭ꯌꯨꯁꯤꯒ ꯋꯦꯗꯔꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯕꯗꯣ ꯑꯣꯏꯌꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯐꯣꯇꯣꯒ꯭ꯔꯥꯐ ꯃꯆꯥ ꯑꯃꯇꯪ ꯇꯧꯊꯣꯛꯆꯒꯦ ꯃꯌꯥꯝ ꯒꯨꯋꯥꯍꯥꯇꯤ ꯌꯧꯔꯝꯗꯥꯏꯒꯤ ꯙꯥꯕꯥ ꯑꯃꯗ ꯈꯥꯝꯃꯦ ꯑꯩꯈꯣꯏꯕꯨꯗꯤ ꯆꯥꯛ ꯆꯥꯔꯛꯑꯦ ꯑꯗꯣ ꯗ꯭ꯔꯥꯏꯚꯔꯗꯣ ꯆꯥꯛ ꯆꯥꯔꯛꯇꯦꯅ ꯃꯥ ꯉꯥꯏꯔꯤ ꯁꯤꯗꯤ ꯀꯥꯃꯨꯜꯅꯦ ꯄꯣꯡꯄꯥ ꯄꯦꯛꯀꯤꯡꯒꯗꯤ ꯌꯥꯝ ꯅꯥꯜꯂꯦ ꯀꯌꯥ ꯄꯤꯒꯦ ꯄꯥꯀꯨꯠ ꯍꯥꯡꯗꯣꯔꯛꯑꯣꯅꯦ ꯃꯃꯥ ꯑꯩꯔꯛꯀꯅꯤ
디자인 남네 시대야. 많이 짜나 뭐지? Nang kusini dito. Mapun caning ba? Maruna ka da? Yaurakrabo? Yam fazana packing tawine. Sunuji yam maloidro? Yaman ta kan tat. Tatiya? Kim mana. Siya? Mama quay từ đây nhìn chị ạ. Đây cái đâu đâu? Cúc lang mà nhiều lên. Có đây này nhìn chụp ạ. Nó biết cái hai gì vậy? Ăn nào. Anh ăn ra. Ang thầy siêu để kia có sang rồi ayub chị chỉ là xa về nè. Một tâm nó kèm này ở đây nó. Chị được. Mẹ mới sẽ Shillong quay về và cuối giờ rồi tôi hầu Guwahati da mo hotel da mo leijare hayeng ayuki flight ne Guwahati Imphal flight ne do makha ta bu video da yengminarasi ai video se yengbi do yengbi subscribe di do subscribe amam tan to sinbiramo Sai pung 12 makhai adai dagi koi se Shillong dagi thokjarak pane ado hojik se pung 3 muk tasilagadore icha singa dosa sari salai salai tabai dosa sari हौजिक लेजरिसे गुवाहाटी के होटल दने फ्लाइट ना हयेंग अयुकिने दोसा सानिंगे नखोय साइड लेहलुबने मोय स्वागी दोसा से हावरे येंगे इखोयने लेरिबो होटल सिगी हेक मथकदा शॉपिंग मॉल अमा ले अदुदा ngangi फिरोन खरा येंगे सुथुला मने angangi फिरोन बुदी याम फजा फजाबा याम यावे चलमदाय से नोंग से फजन हैदा लेरमे सिगी होटल से यामना होंगबने पल्टन बाजार रेलवे स्टेशन मयादने नोंग कन्ना चुरे गाड़ी लाकपा गाड़ी म्याम गाड़ी लाए म्याम एयरपोर्ट लोमदा हाइदोगे गुड मॉर्निंग म्याम आई होटल ले चेक आउट तौरगे एयरपोर्ट लम्बीदा तमना लाए ओला बुक तौरगा मपाना नोंग याम थुई फ्लाइट पाइबा यादरे खंगदे मोंग येंगगे एयरपोर्ट यौरगा टाइमिंग da yaudabi yade adu phare mayam nong chubuje numaite hotel dagi mukti lakpada so eko pare loi naksille ade dudi manipur da nong chubira nong hangida khangde ga sai ma wai sana bada budi masi ayu khangdang hangi hai na da dan si sai ana re Guwahati ga ngarang ai Guwahati da nong da na haide lepte apa da nong yam chui sing yam chawe lambi jo मैम एयरपोर्ट से 15 अगस्त की याम फजना सेमगलमे अखोय अमुक एयरपोर्ट लोमदा मुक चंगसिले मैम असिने गुवाहाटी एयरपोर्ट मैम सेकंड तव लोरे दो अंगांग अनि से ब्रेकफास्ट तवनगेना अचापोट खलली एयरपोर्ट तक ऑटो तोंगा थोक्सरे फाइनली होम स्वीट होम यौजरे पैसा गायगान लापदगी युम परेंगी मागी फ्रेंड सिंगसे लोय लाए अतोंबसिना द पोकपनिना खरा मिंगल लोयबा वाले तो माइसु फ्रेंड तम तम लाक्सरन पैसु जर्नी द मोलकपा फिरोन सिंगदो लोयना सुदोक्सरे मैम ngasi gi video swaida loisinjarage ado video di yengaga subscribe tawbidaba singdo subscribe su tawbiyo ngasi gi de matang aswaida loisinjarage mathang gi video da mu thengnarasi ko mya bye bye